पुनमकपु अहानबदा DK Sona taramna oksari ngasimuk DK Sona puduna laksiriba film asigi maming Jaanwar English ta hargana beast Manipur da hargana mina taba jiba sa film asigi actor actress dudi maming leraba actor Akshay Kumar film asida Batsa amadi maming lerabi actress karisma Kapoor film asida Shapana amadi maming lerabi actress Shilpa Shetty film asida Momta makhoi ahum asina hero heroine gi saktam langi aduga Raju gi saktam da Aditya Kapadia atay maming lerabi actor actress kaya musu yauri film asi IMDb da 10 gi manung da 5.9 gi rating phangi amadi Google users na 69% gi like pirba film amani film asi gi director na Suneel Darshan film asi number da sangki babun besen phamna 4.5 crore aduga film asi na box office ta tan mangam ki besen phamna 2.4 crore adudi film asi saruk ahum thokpa gi manung da saruk ani di tongle film asi gi telapo wari hairga di Babu Batsa criminal amani adubu mahak change toroki maramdi train crash thokpada senjau paibe imung amagi angang ama mahak na thingnakhi madudagi mahak criminal gi thabak tokhi aduga thabak suduna angang adubu mi oinaba mahi masing tamhanduna magi masamakni khanduna magi punsibu angang adugi damak katkhi phare dudi wari si haujarage aina wari si liba matamda soi khilan ki basi thana thau yaw matamda aigi nungsi jaba viewer amadi subscriber singna ngakpiu haibo wafam asi thamjari film asina horakpada Babu ko angang amana mama bu lekana duna lerami madudagi mama na Babu da harai isa ai hingani haiba thajadre Babu na mo harai imanang karisu tawro mama na mo harai aram khorang ban ai bu wahalle ai bu thadu u Babu na mama da mo harai ai ni ma bu thadu loi imagi damak na sana ba khara soidana purakani hairami aduga Babu lambi da saliba sal ong mi kayada tan masel amata oiru su piu haiduna koini ni rammi adubu kana mata na tan masel amata phawb pibiraktre madudagi Babu yumthong khudingi sangduna indomsa sana ba khita pibiu aigi madu shiramba tare isor gi thawjal yenglaga tan masel amata oiru su pibiu idomsa aigi ni haibada imana tan kana su leitre ai or phal oiba tare haiduna Babu na samarak lauduna su kana mata na wa mata phawb haibiraktre tasengna mafam asi lairabana pattat pa mafam ama oirammi asumna mathang Babu na thong namlakpada thong ama hangdoroklami aduga chagluk phajaba ma lerammi Babu chagluk aduda ngai hak bit kuptana tuminni yengduna lei madudagi chagluk adugi mapu aduna tallama pairaga Babu romda yamna wangna langaklami madudagi Babu su talladubu oknaba yamna kanna sensilli adubu chagluk adugi mapu aduna chawrabu hujao ni thadroktuna talludubu su lakan bikre adubu Babu akiba pumnamak thadokuna mamagi damak hui adudagi talladubu mullaga yamna kanna senkirami hui ani dusu Babu bu yamna kanna tana khirami Babu yumlak sorok pangphau duna yum yaunaba seli hui ani dusu tanaba lepte asumna sumselak pasina Babu yum yaure aduga hui adudagi laglak patalladu mamada ima yengotu tanpurale aini magi tanpurale se talsi charo handakti imabu thabak subasu satlalaroi kari torge ima hain mamagi mamai tuda naluba matamdadi mama du shiramle Babu mama bu kau duna thamoi sok na kaplammi ima nangna torsi karido aibu thaduk tuna satlabara ima haiduna kaplammi tanja duda ngasai gi sagluk adugi mapu dusu Babu gi manakta laklammi aduga Babu da isa nangna kaptuna su asiba mina mu halako haibadi yaro nangi midogi pirang do titho nangi laibokta sumtho utam lambanani aikhoina ningjaba khanjaba dugi tayon narba sangsara sida nangbusu hinghan biramle nangi laibokta tamlamba khudimak saruk yagadaba sultal aini aigi khuse payu aiga sasi hogulula asumna Babu bu sultana magi angang mayam ama khumjillaga thabak suhallaga thamba karkhana amada puroklami sultana Babu da pakhat kanu mafam ase aigi pikpangang singi rehearsal to phamni makhoi singse aigi sa ngaktani aduga angang amada khut thilaga sultana magi maming Abdul kawi mahakna factory asibu yengselli tanja da Babu teban mathakta thamliba nongmai dubu yamna munni yenglammi maduda sultana kari yenglibano hanglammi aduga nongmai ma pairaga masina pistol aduga sina revolver atai masida leiriba singa sina revolver ngaktani aduga sultana Babu da nang masi paiba pambra se payo makha chatharo nangbu ubada aina matam kayagi mamangdagi leirlaba manglan singado amuk hanna hingathalle aigi losing amasung nakhoigi thaunana aihakpu mai pakpagi khwaidagi awangba thakta purakani aduga madugi matungda aina nakhoida apikpa saru khara pigani hairaga sultana Babuda
Badsha haina hairami. Badsha haibadi ningthau haibani. Babugi mingbu Sultana Badsha haina thon khirami. Madudagi sahi kungi matungda Badsha Geres amadagi car ama huranduna satkirami. Madudagi nakal amaromda Police constable amada informer amana call ama laklami. Madudagi constable aduna police officer amada Sar aikoigi informer asi aroibada mai pakle. Mahak na aikoigi damak pau mapirakle. Madudi dial jigi dukal aduda ngasi sap manaba geng aduna pung nipan makhaida lut togani haina pau pirai. Police officer adugi maming Inspector Arjun Pradhan. Madudagi silasi Badsha amadi mahaki party dial jigi dukanda laklammi. Aduga mafam aduda lairamba security adubu makhoina nongmaina kaptuna hatlammi. Aduga dukal aduda phamlamliba miyoi sing adubuna makhoina nongmai namlaga miyoi sing adubu lengdana tumina leinaba hairammi. Masida yadaba taragadi nakhoibu thawai logani haina hairammi. Aduga dukal adugi mingsen sing adu thugairaga manungda yoramba sana sing adu makhoina loina hapjilaga makhoi adu dukal adudagi yamna thuna yangna kar tongduna chenthropa matamda ngasaigi Inspector Arjun Pradhanna lusingduna lakliba police commando singaduga thengnarami. Madudagi Badsha na yamna haina singna mafam madudagi hutphet leithoktuna thaukhirami. Police singadusu nongmai kapsinduna Badsha khoibu koitan tanarami. Madudagi Badsha khoibu police na koisin khirami. Matam maduda police inspector aduna hairai aina nakhoida masing ahum phawbagi matam piri thorou kar mapanda nakhut thangatlaga aduga police inspector aduna masing thiba horai amma anni Badsha senpham ama yenglammi aduga ahum hairakringai kar adu thona manungdagi nongmai kap throklammi aduga mafam aduda leiramba angamba mapak amada thogatlaga paiduna satkhirami. Police sing adusu nongmai leptana kapsilli adubu makhoina namdana mafam adudagi nanthokutuna chelammi. Aduga Badsha na gari thona Abdunda hairai makhoigi party na ngasi aikhoibu hatlamgani. Asumna Badsha khoina wari sanaraga thauringai makhoigi maningda police na tanaraklammi. Badsha khoidi tasengna police na maningda tanaraki haibasi thajarudrabani. Adubu makhoigi laibak phabana makhoina golai ama hek thektokibaga tata achauba mana police sing aduna lakliba lambi duda thojilakpadagi police ki gari du leplomda haidokibadagi police sing aduna Badsha khoina chatkiba lambi du samamnarami. Asumna Badsha khoi police tagi nanthok haurami aduga sultan na makhoina ngasai huralakpa sanalupa sing adu sinarami. Matam maduda sultan na fantastic Badsha mai chakpa samudara amadagi diamond sing purakle haina hairaga thawai tana noklammi. Aduga amu hairai nahakna sahi kungi mamangda mafam asida lakpa matamda nahak angang oirammi. Aduga aina nahakpu aigi thajaba yaba misak ama oina warep lawki aina khanba adumak chapchana thokle. Ngasi aihakna nakhoigi manglan sing adu mangphaunarakpa uba phangle. Aigi apamba sing pumnamak purakle. Nahakna aigi companion oiragani. Haujikti aigi aruba wafam sing nahaka tathok tasen tauragani hairammi. Madudagi silasi Badsha na lambi da lakpa matamda lambi adu satpham leiramdre. Maramdi mafam aduda nupi amana lambi da isai saktuna jagoi sarammi. Nupi si film asigi heroine ni. Badsha su mahaki jagoi adubu yenglammi. Mahakna saklibe isai asi Manipur da hairagana aigi manglangi Rajkumar aihakna nahakpu ngairi laklo nungsiba haujik laklo nungsiba haiba isai asi sakpa lorba matungda jagoi adu yengliba mi sing aduda Sapanana paisa niraklammi. Mahaki maming Sapanana paisa niraklammi. Matam maduda miyoi sing adudi chandi chatpi ngakta pirammi. Asumna mathang Sapanana paisa nirakpa matamda Badsha gi mapa yorotlammi. Badsha na paisa khara yamna piraga Sapanada nangi phido segaire atopa phi anoba masilo hairamlaga Badsha mafam adudagi satkhira. Sapana Badsha na satkibadu yengduna leirammi. Matam maduda magi marup amana Sapana kaidore manglaga leiriduna haina hairaklammi. Matam maduda Sapana na hairai sagi sangsara sida aina ngasi ahanba oina mi ama thengnare. Karino nangna hairidubu haina mamanabiduna mo hairai. Sapana na mo hairai aigi haksangda mihauba karama ngaktamak thengnarakpani. Adubu ngasidi thamoi sengba minungsi chawba nupi angangbu ijat sanman tawba misak ama thengnayena pau tamlammi. Madudagi Badsha na mayumda halakpa matamda police inspector aduna congratulation Badsha nahakna aibu khangde adubu aina di nangbu khangi. Aingonda nangi record khudimak leire. Aigi ming Arjun Pradhan Inspector
Arjun Pradhan Crime Branch. Nakhoi na ngarang numidang sanayon ba dukal ama lut tawkhre amadi aingonda khuro thanglamlaga nakhoi na mai pakre. Aihak na madugi damak nungai taba phaude maramdi aihak na hojik na khoibu lalhaubo oina warep laure aduna masi aihaki ahoba amadi aroiba warning ni crime ama tawba khudingmakta nahak na yamna daw yagali adubu aihak na muktang daw yaba numitta nangbu pharaga dabani madudagi bacha na mu hairi adudi mafam asi thadok tuna chatkhro natragadi nahak punchi chupagi tasengna nahaki phibam adu nungai taba phauragani aihak lalol itiki matamda hingde aihak na aihaki ishagi tasengba phibam ama semjare matam maduda inspector Arjun naduna mu hairi bacha aroiba oina nangonda suggestion lama pigi madudi matam chupagi oina crime thado natraga nahaki marup singal loineraga nang sar si thadoklo hairamlaga inspector Arjun Pradhan mafam madudagi satki masigi matungda silasi sultana phonda nupa amaga wari sanarami maduda sultana kamaina tawba mongno haina hanglami maduda nupa aduna masi aikhoi ani 50-50 yenagani mafam adu nakhoina khallu aduga matamna aikhoina leplage haina hai madudagi sultan nupa aduda karamba matamduno hanglami maduda nupa aduna nungthingi pung 3 aduga nupa aduna sultanda amu hanglai mafam kadaidano madudagi sultana ramtek kwari maningda haina mafam taklami tanjadu da badsha amadi Abdul su sultan gi manakta laklami madudagi sultana badsha da apik pangamana kuyom amada fauba hingbangami adubu madudagi hena chawkhalaba matungdadi turel ama mathau tai aduga sultana badsha da yana se ramtek kwari maningda nungthingi pung 3 hayengi ni haina hairami madudagi badsha sultan da mo hairi numit kharani ge matungda oina diladu tawsi haujikti police na yamna section na lairi haina hairami madudagi sultana badsha da madugi maram karigino hanglami badsha na police department da inspector Arjun Pradhan haina puksial sengba police officer ama lairi mahaksu aikhoina aikhoigi business asida pukchen sengna tawribasigumna mahaksu police ama oibagi mathau singadu ningthijana tawba misak amani haina hairami madudagi sultana badsha da mahaki maramda wakal hanthaba tawgunu badsha aihakna mahaki informer adubu hatkhrabani mahakna ikhoibu kaidownungda khangba ngamlaroi asumna badsha amadi Abdul bu sultana themlaga mathangi numitta ramtek kwari da chalhalami aduga mafam maduda call toropa nupa aduga Abdul ga makhoi na puroliba post singadu onaringai mafam maduda police laktuna nungmai kapsilaklami madudagi badsha amadi Abdul car tongduna chen khirami aduga police inspector Arjun Pradhan adusu police gari ama thauduna badsha khoibu tana khirami madudagi badsha khoigi car da inspector Arjun Pradhan nungmai kapsilakpadagi tayar puncture oirami badsha gari du tayar puncture oirbasu leptabida thorami madudagi inspector Arjun Pradhan na khamu badsha natrabadi aina nungmai kaplagani haibada badsha na khamdabadagi inspector Pradhan na badsha da nungmai kaplami madudagi badsha na saurga amuk inspector adugi gari duda khangthom thombada lambi gi matai da onthakirami aduga badsha khoisu theidokpa nanghaudabadagi lambi matai da onthakirami adubu laibak fabadagi badsha amadi Abdul thoidokna kanadi shokhaudre mafam adudagi satnaba thorakpada inspector aduna naherga lawbadu badsha na tabadagi satambadu leplaga inspector adubu yengthroppa matamda inspector adu gari na nallaga lerami aduga gari du sumai saklaga thau yuduna lerami madu ubadagi badsha mafam aduda sange tawrami maduda magi marup Abdul na thinglami sangkhinu haiduna badsha na yaramde inspector adubu mateng pangba sanglai aduga badsha na inspector aduda magi khutna mabu paihalaga khutna mana gari dubu thangatlaga inspector adubu gari dagi satlammi tanja duda gari adusu pokhairaklammi aduga makhoi ani dusu nakanda songthroklammi madudagi badsha na haugatlaga chatpa matamda inspector aduna maningdagi zumbi malaga you are under arrest haina nomai namlaklammi madudagi badsha na inspector adubu khutnamna shesilamlaga chatke tawba matamda badsha su nongmaina pankhibagi saina adu phangba horai madudagi Abdul na chensinduna badsha bu sogat pirai aduga nahak po hatnaba lakliba misak asibu nangna kanbiba pamliba hairaga badsha bu Abdul na puduna chatlaga tureloi kari oi tawba mafam amada badsha bu phamhalli
Aduga Abdulna Badsada mafam asida ngahak ngairamu ai nangbu mateng pangnaba mi thiruge hairaga satkirami Badsha famlamadagi ising cheliba atomda tathakirami madudagi sapana numidang wairamgi turenda iruzarga lai khurumlammi aduga mahakna mit pangthokpa matamda longor haigadra kari haigadoino amadagi I chentharakpa adu urammi madudagi parap sinsilaga yengluba matamda Badsha oiduna leiramle sapana ipa pakhacharammi Aduga Badsha gi manakta sanglaga Sapanana nangbu kari taurage haina hanglammi aduga Sapanana koiraw lawrammi adubu kana amatana tadabadagi Sapanana karigi kana gumba amatana aigi wasibu tadribano haina hairammi tanjaduda Abdul changlaktuna haire I kana gumba amatana nangi wabu taroi madudagi Sapanana Abdunda nang kanano hanglammi Abdunna ai magi marupni Abdul kawi ai mabu mateng pangnaba mi thirubani madudagi Sapanana Abdulda ai mafam aswaidagini mahakpu puduna satpada mateng amukta pangbiu hairammi madudagi silasi Badsha Sapanagi mayumda Abdul lamadi Sapanana lekana duna leirammi madudagi Sapanana Abdulda haire I madudi aikhoina mabu hojikmak doctor da natraga hospital amada purasi hairammi adubu Abdulna no natte nahaki yum masida asokpa miyoy ama lei haibasi kanagumba miyoy amatada khanghalloidabani madudagi Sapanana mu haire I afaba misak asina kanagumba amaga kari yeknaba leiramgadage haina Abdulda hanglaklammi madudagi Abdulna amu haire I afaba miyoy amana yeknaba thiba satloi mahaki yeknaba singna mahakpu thiri haina hairammi Aduga Abdulna Badshabu nongmai maru lawthoknaba sem sarammi aduga Abdulna Sapanada haire I mahaki khut asi chetna phau hairaga Abdulna yu bottle ama pairaga Badsha gi nongmaina pankhiba mafam aduda hijilli aduga Badsha na saina khangba na heba du ubada Sapana nungaitaba phaurammi aduga Abdulna nongmai maru du hek satokhibaga Badsha na Sapana bu chetna konsilaklammi Matang asida video si loisinjarage mathangi video da muk thengnarasi film asibu nungai birabadi like toba amadi subscribe toba kaubiganu tobi baisnaw singdi best tare tobi da baisnaw sing yauragadi tobiramu masina ikhoigi thauna oigadoribani aina film asi explain toba matamda soikiba lankhiba sithanan thoba yauragasu ngakpiu ai ha class 12 khaktama kajari wangang wata su kaya haijade khonjel asisu taabada kaya nungai biramloi loksu thungjari Matang asida pumnamakpu kaina yathang nijari